ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯍꯥ ꯑꯣꯏꯅꯤꯡꯂꯨꯕ ꯅꯤꯡꯊꯧꯒꯤ ꯃꯔꯥꯏꯕꯛ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯂꯩꯕꯥꯛ ꯑꯃꯗ ꯎꯆꯦꯛ ꯐꯥꯕꯅ ꯁꯤꯟꯐꯝ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯎꯆꯦꯛ ꯐꯥꯕ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯥꯔꯛꯄ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯈꯔ ꯑꯃꯅ ꯌꯣꯜꯂꯝꯃꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯆꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯀ꯭ꯋꯥꯛ ꯑꯃ ꯐꯥꯔꯝꯃꯤ꯫ ꯀ꯭ꯋꯥꯛꯇꯨ ꯊꯥꯗꯣꯛꯂꯝꯂꯁꯤꯔ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨ ꯎꯆꯦꯛ ꯑꯃꯠꯇ ꯐꯥꯗꯕꯗꯒꯤ ꯃꯆꯥꯁꯤꯡꯅ ꯁꯥꯟꯅꯖꯅꯕ ꯍꯥꯏꯗꯨꯅ ꯀ꯭ꯋꯥꯛꯇꯨ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀ꯭ꯋꯥꯛꯇꯨ ꯎꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯥ, ꯅꯍꯥꯛꯅ ꯗꯥꯎ ꯌꯥꯔꯣꯏꯗꯕ ꯎꯆꯦꯛ ꯑꯃ ꯄꯨꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯀꯥꯟꯅꯗ꯭ꯔꯕ ꯎꯆꯦꯛꯇꯨ ꯃꯉꯛꯇꯨ ꯂꯩꯊꯠꯂꯒ ꯍꯥꯠꯇꯠꯂꯨ." ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥꯗꯨꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯂꯕꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅꯁꯨ ꯋꯥꯁꯛꯂꯝꯃꯤ꯫ ꯀ꯭ꯋꯥꯛꯇꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯑꯩꯅ ꯎꯆꯦꯛ ꯀꯌꯥ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯔꯛꯀꯅꯤ, ꯅꯍꯥꯛ ꯌꯥꯝꯅ ꯊꯨꯅ ꯆꯥꯎꯈꯠꯂꯛꯀꯅꯤ." ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀ꯭ꯋꯥꯛ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯃꯤꯅꯝꯕ ꯑꯣꯏꯔꯝꯂꯕꯁꯨ ꯃꯗꯨꯅ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ." ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯀ꯭ꯋꯥꯛꯇꯨꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ ꯑꯗꯨ ꯎꯆꯦꯛ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯀ꯭ꯋꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯋꯥꯁꯛꯇꯨ ꯉꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯥꯏꯇꯤꯡꯒꯦꯜ ꯑꯅꯤ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯅꯥꯏꯇꯤꯡꯒꯦꯜ ꯑꯅꯤꯗꯨ ꯐꯥꯔꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯥꯏꯇꯤꯡꯒꯦꯜ ꯑꯅꯤꯗꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯅꯥꯏꯇꯤꯡꯒꯦꯜ ꯑꯅꯤ ꯐꯥꯔꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯥꯔꯛꯄ ꯅꯥꯏꯇꯤꯡꯒꯦꯜ ꯑꯅꯤꯗꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯧꯅ ꯁꯥꯕ ꯂꯥꯏꯁꯪ ꯑꯃꯗ ꯊꯝꯂꯝꯃꯤ꯫ ꯅꯥꯏꯇꯤꯡꯒꯦꯜ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯏꯁꯩ ꯁꯛꯂꯝꯃꯤ꯫ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯏꯁꯩꯗꯨ ꯇꯥꯅꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯂꯝꯃꯤ꯫ ꯎꯆꯦꯛ ꯑꯅꯤꯒꯤ ꯄꯥꯎ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯐꯝꯅꯥꯏꯕ ꯑꯗꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯎꯆꯦꯛ ꯑꯅꯤꯗꯨ ꯂꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯆꯦꯛ ꯑꯅꯤꯗꯨ ꯀꯗꯥꯏꯗꯒꯤ ꯄꯨꯔꯛꯄꯅꯣ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯂꯧꯔꯨꯅꯕ ꯂꯥꯟꯃꯤ ꯊꯥꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕు ꯂꯧꯕ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, "ꯏꯅꯤꯡꯊꯧꯅ ꯑꯩ ꯀꯧꯔꯤꯕꯁꯤ ꯐꯥꯒꯤꯗꯤ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯩ ꯀꯧꯔꯤꯕꯁꯤ ꯀꯔꯤꯒꯤ ꯑꯣꯏꯒꯗꯕ? ꯑꯩꯗꯤ ꯑꯔꯥꯟꯕ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯤ." ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯅ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯦ ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ, ꯂꯥꯏꯁꯪꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯑꯅꯤꯗꯨ ꯅꯍꯥꯛꯅ ꯐꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ?" ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯝꯃꯤ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯎꯆꯦꯛ ꯑꯅꯤꯗꯨ ꯑꯩꯅ ꯐꯥꯔꯛꯄꯅꯤ." ꯅꯤꯡꯊꯧꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯎꯆꯦꯛ ꯑꯅꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯒ ꯂꯥꯛꯎ꯫ ꯎꯆꯦꯛꯇꯨ ꯄꯨꯔꯛꯄꯒꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ, ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯎꯆꯦꯛꯇꯨ ꯐꯥꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯀꯣꯛꯇꯨ ꯀꯦꯟꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ꯫ ꯆꯠꯂꯨ, ꯎꯆꯦꯛ ꯃꯃꯥ ꯃꯄꯥꯗꯨ ꯐꯥꯔꯨꯆꯣ." ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯆꯦꯛꯇꯨꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕꯅꯣ? ꯄꯨꯡ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯦꯡꯊꯥꯔꯒ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ, "ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯈ꯭ꯔꯕ ꯃꯤꯅꯣ! ꯑꯩꯒꯤ ꯁꯤꯟꯐꯝ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯆꯥꯎꯕ ꯑꯋꯥꯕ ꯑꯃ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯅꯣꯡꯃꯇꯁꯨ ꯈꯟꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯌꯦꯡꯉꯨ, ꯍꯧꯖꯤꯛꯄꯨ ꯎꯆꯦꯛ ꯑꯅꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯔꯝꯅ ꯊꯤꯔꯒ ꯐꯥꯒꯗꯧꯔꯤꯕꯅꯣ? ꯃꯗꯨꯗꯤ ꯑꯄꯪꯕ ꯃꯤ ꯑꯃꯅ ꯍꯥꯏꯕ ꯉꯝꯒꯗꯕꯅꯤ꯫ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ?" ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯔꯛꯂꯝꯃꯤ꯫
ꯇꯥꯟꯖꯥꯗꯨꯗ ꯀ꯭ꯋꯥꯛ ꯑꯗꯨ ꯂꯥꯛꯂꯒ ꯊꯣꯡꯅꯥꯎꯗ ꯇꯣꯡꯂꯒ ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯗ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ, ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯇꯥꯔꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯕꯨ ꯏꯊꯟꯇ ꯊꯝꯕꯤꯌꯨ, ꯑꯩꯕꯨ ꯃꯈꯥ ꯇꯥꯅ ꯑꯋꯥꯕ ꯄꯤꯕꯤꯔꯅꯨ, ꯄꯨꯝꯅꯃꯛꯁꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯔꯨꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯔꯝꯃꯤ꯫ ꯀ꯭ꯋꯥꯛꯇꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯍꯦꯔꯥ, ꯃꯗꯨꯒꯤ ꯑꯣꯏꯔꯦ, ꯃꯗꯨꯗꯤ ꯌꯥꯝꯅ ꯂꯥꯏꯕ ꯊꯕꯛꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯝꯃꯤ, ꯃꯗꯨꯗꯤ ꯀꯔꯝꯅ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯀ꯭ꯋꯥꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯌꯦꯡ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ, ꯑꯗꯨꯒ ꯇꯜ 1,000 ꯄꯤꯕꯤꯅꯕ ꯍꯥꯏꯔꯨꯁꯣ꯫ ꯇꯜꯁꯤꯡ ꯑꯗꯨ ꯃꯔꯣꯜ ꯅꯥꯏꯅ ꯂꯣꯟꯈꯠꯂꯒ ꯊꯝꯒꯅꯤ꯫ ꯑꯩꯅ ꯎꯆꯦꯛ ꯄꯨꯝꯅꯃꯛꯇ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯆꯥꯛꯀꯧꯔꯤ ꯍꯥꯏꯒꯅꯤ꯫ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯂꯥꯛꯀꯅꯤ꯫ ꯅꯥꯏꯇꯤꯡꯒꯦꯜ ꯑꯅꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯂꯥꯛꯄꯒ ꯅꯉꯣꯟꯗ ꯏꯪꯒꯤꯠ ꯄꯤꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛꯅ ꯎꯆꯦꯛ ꯑꯅꯤꯗꯨ ꯁꯥꯔꯪ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯄꯨꯔꯛꯎ꯫ ꯃꯆꯥ ꯑꯅꯤꯗꯨ ꯎꯕꯗ ꯎꯆꯦꯛ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯁꯥꯔꯪ ꯃꯅꯨꯡꯗ ꯆꯪꯂꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯐꯥꯍꯧꯔꯣ꯫ ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯇꯧ ꯍꯥꯏꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯜꯁꯤꯡ ꯑꯗꯨ ꯃꯊꯪ ꯂꯣꯟꯈꯠꯇꯨꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯅꯥꯏꯇꯤꯡꯒꯦꯜ ꯑꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅ ꯄꯦꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯅꯥ ꯆꯥꯎꯅ ꯄꯤꯔꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯁꯨ ꯃꯅꯥ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯗꯨꯗꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯐꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯀ꯭ꯋꯥꯛꯇꯨꯒꯤ ꯃꯃꯥꯡꯗ ꯐꯨꯔꯝꯃꯤ꯫ ꯀ꯭ꯋꯥꯛꯇꯨ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯦꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯍꯦ ꯅꯨꯄꯥ, ꯂꯥꯛꯑꯣ, ꯀꯣꯅꯨꯡ ꯆꯠꯂꯁꯤ, ꯅꯤꯡꯊꯧꯅ ꯅꯪꯕꯨ ꯀꯧꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯝꯃꯤ, ꯍꯟꯗꯛꯅ ꯀꯔꯝꯕ ꯗꯁꯥꯅꯣ? ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯤꯕꯁꯤꯅ? ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ, ꯍꯦ ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ, ꯅꯪꯒꯤ ꯊꯕꯛ ꯑꯃ ꯑꯃꯨꯛ ꯂꯩꯔꯦ꯫ ꯑꯆꯧꯕ ꯃꯅꯥ ꯑꯃꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯍꯟꯗꯛꯇꯤ ꯅꯪꯅ ꯐꯥꯔꯛꯄ ꯎꯆꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯄꯨꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯂꯝꯂꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ ꯑꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯂꯝꯗꯦ, ꯃꯉꯛꯇꯤ ꯅꯣꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯟꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯏꯅꯤꯡꯊꯧꯅ ꯄꯥꯝꯂꯤꯕꯁꯤ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯗꯨꯅꯤ꯫ ꯃꯥꯒꯤ ꯃꯀꯣꯛꯇ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯆꯪꯂꯒ ꯑꯩꯕꯨ ꯑꯣꯠꯅꯕ ꯇꯧꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯀ꯭ꯋꯥꯛ ꯑꯗꯨ ꯊꯣꯡꯅꯥꯎꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯄꯗꯨꯗ ꯀ꯭ꯋꯥꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯃꯨꯛ ꯇꯥꯔꯕ꯭ꯔꯥ? ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯉꯣꯟꯗ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯂꯒꯅꯨ, ꯑꯩꯕꯨ ꯏꯊꯟꯇ ꯂꯩꯍꯟꯕꯤꯌꯨ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯇꯨ ꯀ꯭ꯋꯥꯛꯇꯨꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯀ꯭ꯋꯥꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯒꯤꯗꯃꯛ ꯅꯀꯣꯛꯇꯨ ꯁꯥꯍꯟꯒꯅꯨ, ꯆꯠꯂꯣ, ꯅꯤꯡꯊꯧꯗ ꯐꯖꯔꯕ ꯆꯐꯨꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯍꯤ ꯑꯆꯧꯕ ꯑꯃ ꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯍꯤꯗꯨ ꯁꯃꯨꯗ꯭ꯔꯗ ꯍꯣꯟꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯄꯗ ꯅꯤꯡꯊꯧꯒꯤ ꯃꯤꯅ ꯐꯖꯕ ꯆꯐꯨ ꯀꯌꯥ ꯌꯣꯟꯕ ꯂꯥꯛꯂꯦ ꯇꯥꯕꯗ ꯃꯤ ꯀꯌꯥꯅ ꯌꯣꯝꯁꯤꯜꯂꯛꯀꯅꯤ꯫ ꯎꯆꯦꯛꯀꯤ ꯃꯄꯨ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯩꯅ ꯇꯣꯡꯕ ꯅꯨꯄꯤꯗꯨ ꯎꯆꯦꯛꯀꯤ ꯃꯄꯨ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯍꯤꯗ ꯍꯥꯞꯂꯒ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯀ꯭ꯋꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯆꯐꯨꯅ ꯊꯟꯅ ꯌꯥꯎꯕ ꯍꯤꯗꯨ ꯅꯤꯔꯝꯃꯤ꯫ ꯆꯐꯨ ꯌꯥꯎꯕ ꯍꯤꯗꯨ ꯁꯃꯨꯗ꯭ꯔꯗ ꯍꯣꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯤ ꯀꯌꯥ ꯆꯐꯨ ꯂꯩꯅꯕ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ꯫
ꯀꯣꯟꯅꯊꯪꯗ ꯎꯆꯦꯛꯀꯤ ꯃꯄꯨ ꯑꯗꯨ ꯆꯐꯨ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯐꯨꯗꯨ ꯄꯥꯏꯔꯒ ꯌꯦꯡꯕ ꯍꯧꯔꯛꯄꯗ ꯀ꯭ꯋꯥꯛꯇꯨꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯂꯝꯃꯤ꯫ ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯤꯗ ꯍꯥꯞꯂꯒ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕꯗꯨꯕꯨ ꯊꯥꯒꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯧꯁꯤꯡ ꯑꯗꯨꯕꯨ ꯍꯥꯟꯅ ꯊꯥꯒꯠꯁꯤꯔꯥ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯐꯖꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯈꯨꯗꯨꯝ ꯆꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯅꯥ ꯆꯥꯎꯅ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯕꯨꯅ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯇꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛꯇꯨꯅꯤ꯫ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯩꯗꯧꯉꯩꯗꯁꯨ ꯊꯥꯗꯣꯛꯂꯣꯏ꯫ ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ ꯑꯗꯨ ꯑꯃꯨꯛꯀ ꯗꯁꯥ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯅꯧꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯍꯅꯨꯔꯕ ꯃꯀꯣꯏ ꯑꯉꯧꯕ ꯍꯧꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯊꯦꯝꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯤ ꯍꯥꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅꯗꯤ ꯄꯨꯝꯅꯃꯛꯇꯨ ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯛꯍꯟꯕꯅꯤ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯇꯅ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯈꯨꯠꯁꯥ ꯑꯁꯤꯗ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯗꯣꯞ ꯑꯃ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟꯗ ꯐꯥꯕꯗ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯇꯪꯈꯥꯏ ꯑꯃ ꯁꯃꯨꯗ꯭ꯔꯗ ꯇꯥꯍꯧꯔꯦ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯅꯨꯄꯥꯗꯨꯗ ꯑꯩꯒꯤ ꯈꯨꯗꯣꯞ ꯇꯪꯈꯥꯏ ꯑꯗꯨ ꯄꯨꯍꯜꯂꯛꯎ꯫ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯈꯨꯗꯣꯞ ꯇꯪꯈꯥꯏ ꯑꯁꯤꯒ ꯁꯝꯖꯤꯟꯅꯔꯒ ꯑꯃꯨꯛ ꯁꯤꯒꯦ꯫ ꯅꯤꯡꯊꯧꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯎ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ, ꯅꯪꯅ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤ ꯃꯥꯡꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯎꯆꯦꯛꯀꯤ ꯃꯄꯨ ꯅꯨꯄꯤ ꯑꯗꯨ ꯐꯥꯔꯛꯄ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯇꯪꯈꯥꯏ ꯑꯃ ꯇꯥꯍꯧꯔꯦ꯫ ꯃꯗꯨ ꯅꯍꯥꯛ ꯈꯛꯅ ꯊꯤꯕ ꯐꯪꯒꯅꯤ꯫ ꯈꯨꯗꯣꯞ ꯇꯪꯈꯥꯏꯗꯨ ꯄꯨꯔꯒ ꯂꯥꯛꯎ꯫ ꯅꯪꯒꯤ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯨꯝ ꯍꯟꯕꯗ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯐꯠꯇꯕ ꯂꯥꯏꯅ ꯏꯅꯤꯡꯊꯧꯗ ꯆꯪꯗꯨꯅ ꯑꯩꯕꯨ ꯀꯔꯝꯅ ꯑꯋꯥꯕ ꯇꯥꯍꯟꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛ ꯀꯔꯤ ꯇꯧꯔꯕꯒꯦ? ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯅꯪꯕꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯞꯅ ꯀꯝꯄ꯭ꯂꯦꯟ ꯌꯥꯝꯅ ꯇꯧꯔꯝꯗꯥꯏ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯀꯟꯅ ꯅꯣꯛꯊꯣꯔꯛꯂꯤꯕꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯀ꯭ꯋꯥꯛ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯒꯤꯗꯃꯛ ꯅꯁꯥ ꯅꯊꯟꯇ ꯋꯥꯍꯟꯒꯅꯨ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯅꯤꯡꯊꯧꯗ ꯆꯠꯇꯨꯅ ꯊꯥꯎ ꯕꯦꯔꯦꯜ 1,000 ꯄꯤꯌꯨ ꯍꯥꯏꯌꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯀ꯭ꯋꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯥꯎꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛ ꯊꯥꯎ ꯀꯔꯕꯥꯔ ꯇꯧꯕ ꯆꯠꯀꯗꯧꯔꯦ ꯈꯜꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯊꯥꯎꯗꯨ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯍꯩꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯃꯨꯗ꯭ꯔꯗꯨ ꯊꯥꯎꯅ ꯄꯨꯝꯂꯪ ꯂꯪꯂꯝꯃꯤ꯫ ꯀ꯭ꯋꯥꯛ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯁꯤꯟꯗꯨꯅ ꯈꯨꯗꯣꯞ ꯇꯪꯈꯥꯏ ꯑꯗꯨ ꯐꯪꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯤꯗꯨ ꯍꯣꯟꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯈꯨꯗꯣꯞ ꯇꯪꯈꯥꯏ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯈꯨꯗꯣꯞ ꯇꯪꯈꯥꯏ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯑꯃꯨꯛ ꯄꯤꯔꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯍꯥꯟꯅꯒꯤ ꯈꯨꯗꯣꯞ ꯇꯪꯈꯥꯏ ꯑꯗꯨꯒ ꯆꯥꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯎꯆꯦꯛ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯍꯩꯁꯤꯡꯕ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯑꯆꯧꯕ ꯃꯅꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯨꯍꯣꯡꯗꯅ ꯍꯣꯡꯕꯗꯤ ꯇꯧꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯒ ꯂꯨꯍꯣꯡꯕ ꯌꯥꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯝꯃꯤ꯫ ꯅꯨꯄꯤꯗꯨ ꯐꯅ ꯀꯨꯏꯅ ꯌꯥꯔꯝꯗꯦ꯫ ꯑꯔꯣꯏꯕꯗꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ,
Maduna nahakki apamba oirabadi condition amada ai nangi luhongbadu yarage. Aikhoi ani luhongdringaida usek phaba nupa adu hana hatou. Haujikti ningthau adu nung anigi marakta leiba haga manare. Magi phanabata khalliba tauriba usek phaba nupa adubu karamna hatkadauribano. Amaromdana mana yamna pamjaba nupiduna haiba thabaktu karigi pangthokloidauribano. Nungsibana pumnamaktagi kanbana ningthau aduna nupa adubu kaurami aduga mahaki apamba pumnamak hayu maning thunghangani hairami. Ningthauduna makha tarami chatlo yumda aduga nangi nupi angang marup mapangsingda bidai piramo. Aina makhoibudi ngak senbiganida. Numidang wairamda chida amuk laklo handakti nang mainungda chongsingadabani. Nupadu thawai nungaitana mayumda halaklami. Mahangna wari pumbadu kwak aduda lirami. Mahangna makha tarami. Karigumba nahakna hanagum aigi mateng pangdrabadi aidi ngasi loiragani. Kwaktuna mangonda kari taugadabano haibadu sugaina taglami. Laisangdugi mamangda achauba mai ama chaklami. Laisangdudagi mi mayam ama maidugi akoibada lairami. Ningthaudusu mafam aduda laklami. Miyamsu maidugi akoibada lairami. Usek phaba nupadusu laklami. Miyamnadi usek phaba nupa adu maral lairuba mi amagum urami. Nupa aduna ningthau aduda hairami. Iningthau aina mainungda chongsinduna iningthaugidamak thawai thaba asi aigidi laibag yamna phabani. Aina sidringaida sagol ama thauraga mai sida chongduna sananingi. Ningthauduna momon noklaga mahaki khwaidagi phaba sagol adu puraklaga mangonda pinaba hairami. Sagoldu mangonda piraba matungda mahakna sagolduda kakhattuna matam khara thaurami. Maduda sagolgi machinda kongon mayam thokpadu mahakna sagoldagi kumtharaga mahaki masada taisilami. Aduga sagol aduda amuk tongkhattuna maidu kantoklami. Asum taudana maiduda manga taruklak kanthok kansin sanabadagidi masadu chahi kungi pakhanga manaraklami. Mafam aduda tilliba miyamna ningthauda hairami. Iningthau mahakpu kanbiroda. Mahaki dandidu mainungda manga taruklak chongsinbasina yareda. Mabu kanbiro. Ningthauduna nupa adubu kanbirami. Ningthaudu naha pakhang saninglaklami. Mahakna nupa adubu magi phamnaibagi pham hablami. Aduga naha oithoknabagi kari aronba leibagi hanglami. Nupaduna khumlaklami. Iningthau madudi laikhraponida sagol ama pung ama muk thauro. Aduga sagolgi humangdu iningthaugi isapumbada taisinbiro. Aduga achakpa maida chongsinbiu. Adudagi thorakpadadi naha pakhang adum ojarani. Numit khara lairaga ningthaudu mathanta sagol tonglaga chalami. Miyamnadi mahak laisangda chatpani khalami. Laisang adugi mamangda achauba mai ama haurami. Miyamna hainarami. Yengu kananoma mainungda chongsin khidaure. Ningthaudu mai manak tamna sagoldu thaujilami. Mai manak yauraga sagoldagi chongtharaga mainungda chongsilami. Miyamna ningthaudubu kannaba chensilaklami. Adubu ningthaudu kanbadi ngamkidre. Ningthaudu asumna sikhirami. Praja miyamna ningthaudu pangida haina hainarami. Miyamna usek phaba nupa adubu laisangda pusalami. Aduga ningthaugi thang adu mangonda sinarami. Adudagidi usek phaba nupa aduna ningthau oikre. Aduga kwak aduna magi pautak pinaba phamnaiba oikre. Wari asi matang asida loisinjare. Wari asi libada soikiba yaurabasu tabiriba pumnamakna ngakpinaba nolukna haijari.